ꯔꯣꯍꯤꯠꯀꯤ ꯑꯇꯣꯞꯄ ꯀꯅꯥꯗ ꯎꯠꯇꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯎꯠꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯕꯦꯊꯣꯏꯒꯤ ꯃꯃꯥꯡꯗ꯫ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄꯁꯤ ꯅꯣꯡꯃꯇ ꯃꯤꯇꯧ ꯑꯃꯒꯤ ꯃꯃꯥꯡꯗ ꯔꯣꯍꯤꯠꯀꯤ ꯄꯤ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯍꯟꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯞꯈꯤ ꯑꯕꯦꯊꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ꯫ ꯑꯕꯦꯊꯣꯏꯅ ꯃꯥꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯀꯣꯟꯕ ꯑꯗꯨꯅ ꯔꯣꯍꯤꯠꯀꯤ ꯀꯜꯂꯕ ꯊꯃꯣꯏꯒꯤ ꯁꯝꯕꯜ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯎꯐꯨꯜ ꯇꯥꯅ ꯀꯤꯟꯊꯍꯟꯈꯤꯗꯨꯅ ꯁꯝꯕꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯋꯥꯅ ꯊꯝꯂꯝꯕ ꯔꯣꯍꯤꯠꯀꯤ ꯑꯋꯥꯕ ꯃꯁꯛ ꯑꯗꯨ ꯁꯥꯐꯣꯡꯍꯜꯂꯛꯄꯅꯤ꯫ ꯑꯕꯦꯊꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯃꯤꯅꯤꯠ ꯑꯃꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯔꯣꯍꯤꯠꯅ ꯑꯕꯦꯊꯣꯏꯕꯨ ꯀꯣꯜꯂꯤꯕ ꯑꯗꯨ ꯇꯞꯅ ꯊꯥꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯑꯕꯦꯊꯣꯏꯒꯤ ꯂꯦꯡꯖꯨꯝ ꯄꯥꯏꯗꯨꯅ ꯃꯥꯕꯨꯁꯨ ꯃꯉꯣꯟꯗ ꯈꯔ ꯆꯠꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯕꯦꯊꯣꯏ ꯉꯛꯆꯥꯅꯅ ꯔꯣꯍꯤꯠꯇ ꯌꯦꯡꯉꯤ꯫ ꯀꯩꯗꯧꯔꯒꯦ? ꯔꯣꯍꯤꯠ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯥꯏꯕꯛꯇ ꯅꯥꯟꯕꯣꯏ ꯄꯥꯏꯕꯣꯏ ꯇꯧꯔꯒ ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯣ꯫ ꯑꯕꯦꯊꯣꯏꯗꯨ ꯄꯤꯁꯨꯝꯅ ꯃꯐꯠ ꯏꯟꯈꯠꯇꯨꯅ ꯀꯩꯒꯤ ꯀꯥꯎꯊꯣꯛꯇꯣꯏꯕ? ꯑꯩ ꯌꯥꯝ ꯏꯀꯥꯏꯌꯦꯕ꯫ ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯏꯃꯨꯡꯂꯣꯝꯗ ꯆꯪꯒꯦ ꯈꯟꯅ ꯃꯈꯣꯡ ꯈꯣꯡꯊꯥꯡꯗꯨ ꯑꯃ ꯑꯅꯤ ꯍꯦꯛ ꯊꯥꯡꯕ ꯍꯧꯕꯒ ꯑꯕꯦꯊꯣꯏ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯔꯣꯍꯤꯠꯀꯤ ꯃꯃꯥꯡꯗ ꯖꯞ ꯂꯦꯞꯁꯤꯜꯂꯤ꯫ ꯔꯣꯍꯤꯠ ꯆꯠꯂꯤꯕꯗꯨ ꯂꯦꯞꯇꯨꯅ ꯉꯛꯆꯥꯅꯅ ꯑꯕꯦꯊꯣꯏꯗ ꯌꯦꯡꯉꯤ꯫ ꯀꯩꯗꯧꯔꯒꯦ? ꯑꯕꯦꯊꯣꯏ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯪꯅ ꯐꯅ ꯑꯩꯉꯣꯟꯗ ꯂꯣꯟꯅꯕ ꯍꯣꯠꯅꯔꯁꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯤ꯫ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯤꯊꯣꯛꯄꯗ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕꯗꯣ ꯁꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯏꯀꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯅꯤꯃꯛ ꯄꯨꯟꯅ ꯐꯪꯒꯅꯤ ꯍꯥꯏꯅ? ꯔꯣꯍꯤꯠꯇꯨ ꯆꯤꯟꯕꯥꯜ ꯑꯅꯤ ꯆꯞꯁꯤꯟꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯕꯦꯊꯣꯏ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯗꯤ ꯅꯪꯒꯤꯁꯨ ꯏꯃꯥꯅꯤ, ꯑꯩꯒꯤ ꯕꯕꯥꯗꯤ ꯅꯪꯒꯤꯁꯨ ꯕꯕꯥꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯅ ꯈꯟꯖꯩ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫ ꯔꯣꯍꯤꯠ ꯃꯃꯤꯠ ꯇꯝꯅ ꯎꯏꯁꯤꯟꯗꯨꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯔꯦ, ꯄꯣꯊꯥꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯡ ꯀꯥꯡꯒꯨꯝ ꯊꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯕꯦꯊꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯔꯣꯍꯤꯠꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯔꯣꯍꯤꯠꯀꯤ ꯃꯁꯥꯗ ꯍꯧꯖꯤꯛ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯔꯣꯍꯤꯠꯀꯤ ꯍ꯭ꯔꯗꯣꯏꯕ ꯃꯥꯟꯕ ꯑꯦꯇꯤꯇ꯭ꯌꯨꯠ ꯑꯗꯨꯗ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯗꯦ꯫ ꯁꯣꯝꯗ ꯔꯣꯍꯤꯠꯁꯨ ꯏꯃꯨꯡ ꯆꯪꯂꯛꯂꯒ ꯃꯥꯒ ꯕꯤꯃꯣꯜꯒꯅ ꯇꯨꯝꯂꯤꯕ ꯉꯥꯟꯕꯒꯤ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯇꯨꯝꯊꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯨꯝꯐꯝ ꯖꯒꯥꯗꯨꯗ ꯂꯥꯛꯇꯨꯅ ꯇꯞꯅ ꯍꯤꯞꯊꯩ꯫ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯀꯦꯟꯗꯜ ꯃꯉꯥꯜ ꯃꯔꯛꯇꯨꯗ ꯔꯣꯍꯤꯠ ꯃꯃꯤꯠꯅ ꯁꯤꯂꯤꯡ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ꯫ ꯑꯕꯦꯊꯣꯏꯕꯨ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯔꯣꯍꯤꯠ ꯃꯁꯥꯅ ꯈꯪꯖꯔꯦ꯫ ꯑꯗꯨꯕꯨ ꯑꯕꯦꯊꯣꯏꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯔꯒ ꯑꯕꯦꯊꯣꯏꯅ ꯃꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯖꯩ꯫ ꯃꯥꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯨꯔꯒ ꯑꯕꯦꯊꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯄꯜ ꯑꯃ ꯂꯩꯔꯛꯀꯅꯤ ꯀꯤꯕꯅ ꯔꯣꯍꯤꯠꯅ ꯅꯣꯟꯊꯣꯛꯇꯕ ꯑꯣꯏꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔ꯫ ꯔꯣꯍꯤꯠꯀꯤ ꯄꯨꯟꯁꯤꯗ ꯑꯊꯤꯕ ꯗꯥꯈꯨꯝ ꯑꯃ ꯇꯥꯍꯟꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯑꯕꯦꯊꯣꯏꯕꯨ ꯅꯨꯡꯁꯤꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯀꯥꯏꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯉꯔꯥꯡꯇ ꯊꯣꯛꯄ ꯏꯅꯧ ꯅꯧꯕ ꯑꯃꯒꯨꯝ꯫ ꯁꯦꯟꯠ ꯁꯦꯕꯦꯁꯇꯤꯌꯟ ꯁ꯭ꯀꯨꯜ꯫ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯕ ꯔꯣꯍꯤꯠꯇꯨ ꯃꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯒꯥꯔꯗꯦꯟ ꯑꯗꯨꯒꯤ ꯀꯥꯆꯤꯟꯗ ꯕꯦꯟꯆ ꯑꯃꯗ ꯐꯝꯃꯤ꯫ ꯃꯈꯣꯡ ꯑꯅꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯣꯟꯁꯤꯜꯂꯤ, ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯗ ꯊꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯗꯨꯅ ꯂꯩ꯫ ꯁꯦꯀꯦꯟꯁ ꯈꯔꯒꯤ ꯃꯇꯨꯡ ꯔꯣꯍꯤꯠꯅ ꯐꯝꯂꯤꯕ ꯕꯦꯟꯆ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯃꯤ ꯑꯃ ꯐꯝꯊꯔꯛꯄꯒꯤ ꯁꯥꯎꯝ ꯐꯪꯈꯤ꯫ ꯔꯣꯍꯤꯠ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯇꯦ, ꯑꯁꯨꯝ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯃꯒꯤ ꯌꯥꯝꯅ ꯏꯪ ꯏꯪ ꯂꯥꯎꯕ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯔꯣꯍꯤꯠ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣꯕ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ꯫ ꯌꯥꯝꯅ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕ ꯔꯣꯍꯤꯠꯀꯤ ꯅꯥꯀꯣꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯅꯤꯡꯕ, ꯔꯣꯍꯤꯠꯀꯤ ꯃꯐꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯧꯂꯥꯡꯕ ꯄꯣꯛꯍꯟꯕ ꯉꯝꯕ ꯈꯣꯟꯖꯦꯜꯅꯤ꯫ ꯔꯣꯍꯤꯠ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯅ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯆꯦꯆꯦꯜꯁꯦ, ꯅꯪ ꯑꯩꯉꯣꯟꯗ ꯂꯛꯅꯕꯒꯤ ꯃꯑꯣꯡ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯔꯛꯀꯅꯨ꯫ ꯐꯥꯒꯤꯗꯒꯤ ꯑꯩ ꯁꯨꯝ ꯀꯥꯔꯛꯀꯅꯤ꯫ ꯆꯦꯜꯁꯤ ꯃꯈꯨꯠ ꯑꯅꯤꯅ ꯊꯕꯛ ꯃꯄꯥꯗ ꯀ꯭ꯔꯣꯁ ꯇꯧꯅꯗꯨꯅ ꯄꯨꯜꯂꯒ ꯃꯁꯥ ꯄꯣꯝꯕ ꯕꯦꯟꯆꯇꯨꯗ ꯉꯥꯊꯩ, ꯑꯗꯨꯒ ꯅꯣꯛꯃꯤ ꯇꯧꯅ ꯔꯣꯍꯤꯠꯇ ꯌꯦꯡꯉꯤ꯫ ꯀꯩꯅꯣꯃꯤ ꯔꯣꯍꯤꯠ ꯅꯪꯕꯣ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯪꯉꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯔꯣꯍꯤꯠ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯀꯟꯇꯛꯅ ꯑꯩꯉꯣꯟꯗ ꯆꯒꯠ ꯋꯥꯍꯩ ꯉꯥꯡꯁꯤꯜꯂꯛꯀꯅꯣ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯔꯛꯎꯗ꯫ ꯔꯣꯍꯤꯠ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯇꯦ꯫
ꯆꯦꯜꯁꯤꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯔꯣꯍꯤꯠꯀꯤ ꯃꯥꯡꯗ ꯂꯦꯞꯄꯤ ꯃꯁꯥ ꯈꯖꯤꯛ ꯀꯣꯟꯊꯔꯞ ꯇꯧꯅ ꯃꯈꯨꯠ ꯑꯅꯤꯅ ꯔꯣꯍꯤꯠꯀꯤ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯍꯟꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯤ ꯆꯦꯜꯁꯤꯗꯨ ꯌꯥꯝꯅ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯕꯦꯕꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯧ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯉꯁꯥꯏꯗꯤ ꯅꯪꯕꯨ ꯌꯥꯝ ꯅꯣꯔꯃꯦꯜ ꯑꯣꯏꯈꯤꯗꯥꯏꯅꯦ ꯔꯣꯍꯤꯠ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯞ ꯇꯧꯅ ꯅꯪ ꯌꯥꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯉꯥꯡꯉꯛꯀꯅꯨ ꯑꯩ ꯅꯪ ꯎꯔꯒꯅꯦ ꯈꯣꯏꯗꯧ ꯁꯨꯝ ꯁꯥꯎꯅꯤꯡꯉꯤ ꯋꯥꯗꯨ ꯍꯥꯏꯔꯒ ꯔꯣꯍꯤꯠꯀꯤ ꯃꯈꯨꯠꯅ ꯑꯃꯅ ꯆꯦꯜꯁꯤꯕꯨ ꯈꯖꯤꯛ ꯏꯟꯊꯣꯛꯏ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯏꯟꯕꯗꯤ ꯅꯠꯇꯦ ꯆꯦꯜꯁꯤꯁꯨ ꯈꯖꯤꯛ ꯆꯠꯊꯣꯛꯏ ꯔꯣꯍꯤꯠꯇꯒꯤ ꯔꯣꯍꯤꯠ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯆꯦꯜꯁꯤꯅ ꯃꯈꯣꯡ ꯇꯐꯤꯡ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯔꯣꯍꯤꯠꯀꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯔꯛꯂꯝꯃꯤ ꯆꯦꯜꯁꯤ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯑꯟꯇꯤ ꯁꯦꯃꯥꯒꯤ ꯃꯔꯝꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯔꯣꯍꯤꯠ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯅꯣꯟꯊꯈꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯆꯦꯜꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯔꯣꯍꯤꯠꯀꯤ ꯃꯈꯨꯠꯇꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯥꯏꯁꯤꯜꯂꯤ ꯀꯞꯀꯅꯨ ꯔꯣꯍꯤꯠ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯈꯔꯁꯨ ꯄꯦꯟꯊꯣꯛꯄ ꯇꯝꯂꯁꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯀꯩꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯊꯧ ꯄꯣꯝꯃꯒ ꯂꯩꯗꯣꯏꯅꯣ ꯑꯣꯃꯣꯔꯣꯏꯕ ꯃꯤꯑꯣꯏꯕꯕꯨ ꯀꯅꯥ ꯂꯩꯒꯦꯅꯦ ꯔꯣꯍꯤꯠ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯗꯣꯛꯂꯒ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯆꯦꯜꯁꯤꯗ ꯌꯦꯡꯂꯛꯂꯝꯃꯤ ꯉꯁꯤꯗꯤ ꯄꯦꯔꯦꯟꯁ ꯃꯤꯠꯅꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯄꯦꯔꯦꯟꯁ ꯄꯨꯔꯒ ꯂꯥꯛꯄꯁꯤ ꯎꯔꯒ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ ꯑꯩꯅ ꯁꯨꯛ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯊꯣꯛꯂꯒ ꯃꯌꯥꯝꯒ ꯂꯥꯡꯗꯨꯅ ꯂꯩ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯋꯥꯗꯨ ꯍꯥꯏꯔꯒ ꯔꯣꯍꯤꯠꯇꯨ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯈꯤ ꯆꯦꯜꯁꯤ ꯃꯥꯒꯤ ꯃꯈꯨꯠꯅ ꯑꯃꯅ ꯔꯣꯍꯤꯠꯀꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯕꯣꯏ ꯊꯝꯕꯣꯏ ꯇꯧꯔꯒ ꯔꯣꯍꯤꯠ ꯑꯥꯏ ꯑꯦꯝ ꯔꯤꯌꯦꯂꯤ ꯁꯣꯔꯤ ꯔꯣꯍꯤꯠꯇꯨ ꯃꯃꯤꯠꯇꯝꯅ ꯎꯏꯁꯤꯜꯂꯤ ꯆꯦꯜꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨꯅ ꯑꯕꯦꯊꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯜ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯑꯁꯤꯗ ꯃꯥ ꯗꯤꯁꯤꯖꯟ ꯑꯃꯠꯇ ꯂꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯍꯤꯡꯗꯨꯃ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯗꯦ ꯀꯣꯟꯅ ꯊꯪꯗ ꯅꯣꯡ ꯉꯥꯟꯐꯨꯟ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯨꯝꯊꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯔꯣꯍꯤꯠ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯥꯏꯗꯨ ꯅꯣꯏꯔꯗꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯤ ꯃꯩꯊꯣꯡꯅꯤꯁꯨ ꯁꯨꯒꯠꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯕ ꯍꯧꯔꯛꯏ ꯀꯥ ꯑꯗꯨꯗ ꯄꯤꯛꯇꯛꯅ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯄꯥꯜꯗ ꯅꯨꯡꯁꯥ ꯌꯥꯛꯅ ꯁꯥꯔꯤꯕ ꯑꯗꯨꯁꯨ ꯔꯣꯍꯤꯠꯅ ꯎꯔꯦ ꯔꯣꯍꯤꯠꯇꯨ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯏ ꯑꯗꯨꯒ ꯃꯨꯟ ꯃꯈꯥꯗ ꯉꯔꯥꯡ ꯊꯝꯈꯤꯕ ꯐꯣꯟ ꯑꯗꯨ ꯐꯠ ꯂꯥꯝꯗꯨꯅ ꯂꯧꯔꯒ ꯄꯨꯡ ꯌꯦꯡꯉꯤ ꯄꯨꯡ 12:30 ꯇꯥꯒꯗꯧꯔꯝꯂꯦ ꯐꯣꯟꯗꯨ ꯐꯠ ꯑꯃꯨꯛ ꯊꯝꯂꯒ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯥꯒ ꯕꯤꯃꯣꯜꯒꯅ ꯉꯔꯥꯡ ꯇꯨꯝꯕꯒꯤ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃꯗꯤ ꯄꯨꯡꯄꯣꯛ ꯐꯤꯗꯛꯁꯤꯡ ꯑꯗꯨ ꯇꯐꯤꯡ ꯇꯧꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯑꯩꯁꯤꯕꯨ ꯏꯀꯨꯕꯣꯛꯀꯤ ꯅꯨꯡꯕꯀꯅ ꯌꯥꯝ ꯕꯦꯕꯔ ꯌꯥꯎꯗꯦ ꯌꯥꯍꯧ ꯊꯦꯡꯉꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯗꯦ ꯀꯥꯏꯅꯒ ꯈꯜꯂꯒ ꯃꯆꯥꯅꯨꯄꯤ ꯄꯤꯔꯛꯇ꯭ꯔꯗꯤ ꯌꯥꯝ ꯕꯦꯔꯥ ꯀꯥꯔꯅꯤ ꯌꯥꯔꯣꯏꯕꯁꯦ ꯑꯝꯇ ꯁꯦꯡꯗꯣꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯋꯥꯗꯨ ꯍꯥꯏꯅ ꯊꯕꯛꯇꯣ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ ꯐꯤ ꯇꯣꯏꯅ ꯊꯨꯞꯇꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯗꯕ ꯑꯣꯏꯕꯅ ꯃꯥꯅ ꯊꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯃꯑꯣꯡ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯔꯩꯕ ꯏꯐꯣꯔꯠ ꯊꯥꯗꯗꯨꯅ ꯊꯕꯛꯇꯤ ꯇꯧꯏ ꯐꯤ ꯊꯨꯞꯄ ꯂꯣꯏꯔꯗꯨꯅ ꯕ꯭ꯂꯥꯡꯀꯦꯠ ꯃꯣꯟ ꯑꯃꯗꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯤꯡ ꯑꯗꯨ ꯉꯥꯟꯕꯒꯤ ꯐꯃꯨꯡꯗ ꯊꯅꯝꯂꯦ ꯑꯗꯨꯒ ꯃꯄꯥꯜꯗ ꯑꯃꯨꯛ ꯄ꯭ꯔꯄꯜ ꯊꯣꯔꯛꯇꯨꯅ ꯑꯕꯦꯊꯣꯏ ꯈꯣꯏꯒꯤ ꯕ꯭ꯔꯁ ꯇꯧꯐꯝ ꯏꯔꯨ ꯂꯨꯐꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯕ꯭ꯔꯁ ꯇꯧꯊꯣꯛꯂꯦ ꯃꯃꯥꯏ ꯇꯥꯊꯣꯛꯂꯦ ꯃꯥꯏ ꯇꯥꯕꯗ ꯈꯔ ꯆꯣꯠꯈꯤꯕ ꯑꯁꯥꯡꯕ ꯃꯁꯝ ꯈꯔꯗꯨ ꯃꯈꯨꯠꯅ ꯅꯥꯜꯂꯒ ꯆꯥꯛꯁꯪꯂꯣꯝꯗ ꯑꯣꯏꯅ ꯆꯪꯂꯛꯂꯝꯃꯤ ꯃꯥꯅ ꯆꯥꯛꯁꯪꯗ ꯃꯈꯣꯡ ꯀꯥꯟꯁꯤꯜꯂꯛꯄꯒ ꯑꯕꯦꯊꯣꯏꯗꯨ ꯐꯥꯟ ꯑꯃꯗ ꯐꯝꯂꯒ ꯂꯩꯕꯥꯛꯀꯤ ꯂꯩꯔꯪꯗ ꯀꯔꯤꯅꯣ ꯈꯔ ꯄꯥꯇ꯭ꯔ ꯈꯔ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥ ꯆꯪꯂꯛꯏ ꯍꯥꯏꯕ ꯈꯪꯗꯕ ꯃꯥꯜꯂꯤ ꯑꯕꯦꯊꯣꯏꯗꯨ ꯃꯉꯣꯟꯂꯣꯝꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯦ ꯔꯣꯍꯤꯠ ꯃꯈꯨꯠꯅ ꯑꯃꯅ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯆꯤꯟꯕꯥꯜ ꯃꯌꯥꯗ ꯊꯝꯗꯨꯅ ꯈꯅꯥꯎ ꯈꯣꯏꯖ ꯈꯧꯗꯦꯝꯃꯤ ꯑꯕꯦꯊꯣꯏꯁꯨ ꯃꯇꯨꯡ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯔꯣꯍꯤꯠꯇ ꯌꯥꯝꯅ ꯆꯝꯕ ꯃꯤꯅꯣꯛ ꯑꯃ ꯇꯧꯁꯤꯜꯂꯤ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯔꯣꯍꯤꯠ ꯏꯕꯥꯅꯤꯒꯤ ꯆꯥꯛ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤ ꯆꯥꯅꯕ ꯇꯧꯔꯁꯤꯔꯣ ꯔꯣꯍꯤꯠ ꯃꯁꯥꯗꯨ ꯈꯔ ꯌꯥꯡꯕꯒꯨꯝ ꯇꯧꯏ ꯃꯥꯅ ꯑꯕꯦꯊꯣꯏꯗ ꯃꯥꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯨꯕꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯕꯦꯊꯣꯏꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕꯒꯨꯝ ꯇꯧꯏ ꯉꯔꯥꯡ ꯔꯣꯍꯤꯠꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯗꯕꯒꯨꯝ ꯔꯣꯍꯤꯠꯁꯨ ꯑꯕꯦꯊꯣꯏꯒꯤ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯀꯩ ꯆꯠꯈꯤꯒꯦ ꯋꯥꯗꯨ ꯍꯥꯏꯔꯒ ꯔꯣꯍꯤꯠ ꯐꯥꯟ ꯑꯃꯗ ꯐꯝꯊꯩ ꯑꯕꯦꯊꯣꯏꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯔꯣꯍꯤꯠ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯁꯔꯨꯛ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯤꯕ ꯇꯦꯕꯜ ꯃꯆꯥ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯆꯥꯛꯁꯤꯡꯗꯨ ꯄꯨꯔꯛꯂꯒ ꯔꯣꯍꯤꯠꯀꯤ ꯃꯥꯡꯗ ꯊꯝꯃꯤ
Imaga babagadi ngasayna farmda chakre. Aisu farmda chatoyni ngasidi. Nangdi nang laktoira farm chatpado natraga yumda lehoge haira. Rohit mamit ka to mathakta angkhatuna. Kaino bema aibu yumsida ithana kamai leho haino. Abethoi so phana mada tamna phamtharaga sorama sang hondoi. Nangi mutsing se kaino igen kamna tadre. Hit nungan baga isaw hana langi mi. Rohit patra mada makut hamna. Isaw lang ning bagi mutta leba adugini. Wado hairaga chak chaba hokre. Abethoi so chinwal chinglap tawna Rohit na fe tawraga. Nang isaw lang daban namisibo kaino mino. Rohit to maithong isu sugat na. Makut anina tabang mapada cross tawna dana pullaga. Abethoi hoigi thonggal mapada lepi. Mamito na nak oyeta koyot oto ni yengi. Machinda so isaw lang lapsoli. Kriya weba. Masuk mo daw na kayang pazada na karigiri no kang diba? Minutes kara, Abethoi thorak pangar pa matong. Abethoi so imong lomdagi. Makhong do kuptang thang do na thorakle thonggal lomda. Adugo Rohit ki manak jangsil do na hiraklami. Lore. Rohit do matong onthok do na yengloi. Abethoi na seliba dress do ubada. Ma I khangka karaklabani. Fashion tawbado khara hairaboy ningbani. Adu hanagi mafamda amuk pop tarakpagum tawrai. Rohit saw tawna. Kaino nang seliba dress do ba? Abethoi machin ka do pumtharap tawna. Kaino ai dress kay tawrage. Ahan bani sisi lerakpadagi amuk phau setribani. Small size ki football yamale. Free kick ka wudawna hotana ka khatnungum yawre. Is kawbiyo haidre. Rohit to Abethoi da pairap na yenglam laga. Yare, cholislo. Asi haiduna mana mangtharaga ganghum chetpa hauki. Abethoi so pisum suglap tawna makhong na tafing thangduna Rohit ki matungi nakhi. Chatminay haiba khaktani waridi machin ama phawba sanade makhoy ani do. Rohit na Rohit ki thokpa Abethoi na Abethoi ki thokpa adum chatli. Makhoy na sumlakpada water supply ama leiridugi mapa hek yaurakpada nupa ama water supply gi changphamdudagi thoraklaga Abethoi hoiga thengnei. Abethoi chalibadu leptuna nupaduda tingak yengi. Yamna familiar oiba maithongni. Abethoi mamika do lakthokna ngakchana na kauraklami. Dada. Nupadu so Abethoi gi mang oirapna nokmi lepi. Rohit chu chatlambadagi chap leptuna mamai du hut leiduna ngakchana na yengi. Abethoi ga nupaduga gi matawadoda. Rohit machinda tamna soli. Oh, kusan gi case loidri ngai anau barai bela mong thogla ba. Rohit pisumani do suklap tawna hangat handa. Khongdagi na ton phawba yengi Abethoi gi mangda nofe tawna lepliba nupadoda. Aduga mapukningda khali. Kari nupi no siba. Nupa so gyam nupa siba. Abethoi makut anina chinbal da thamdona thasaduna yengi nupadoda. Aduga nofe tawna kawi. Aya, dada. Nupa da sunok laga makut namana Abethoi gi makok da thamdona masamdo nanbai pai tawraga. Ekhoi toy bise wang ba kayam hegalamene. Noi maga babaga na kai pizage ne. Rohit maya chiklaga makut anina makhwang medona mamito mathato angkatuna sora masang no handoklaga mapukningda khali. Thoi bi kai busan dagi hena jamada jama pakta hele mari. Kada hide ngawu nusiba. Abethoi harauna. Dasaras nungai ribo nangde. Wahan city layerbudo kamdoge. Nungai broba. Aina city da chatlamdai da noida laami. Aduga ba chawna nangdi sida leitre na haireni khangbra. Aina nangdo kaya miss tawi khangbra. Rohit machinda tamra soli. Surasaba. Aibo magi mamingsi kaida no matagreni. Wado haina Surasta pisum suklap yengi. Masak laksinda bohone Suraski. Ngayag asum yanglam laba matong Rohit wakal lagle Suras masak hanglagle. Rohit chinbala nido chapsina do na wakal lamok haijay. Hentoy biyo ikaw taini am tinara kuno pa doy doni. Abethoi gi mamangda kaya lamba sayro na sa. Mahama si playboy ni haibo Abethoi da lot laga. Abethoi da so play daw doy ni na. Yang na dare dana. Nang nangambra ay nangambra da. Suras na. Nang nalari mafamdo ay nakhangamadi ibani thengnaba yabani. Ahoy, yayi. Asam na Abethoi ga Suras kadi
ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯄ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯔꯣꯍꯤꯠꯅ ꯁꯨꯔꯖꯇ ꯄꯩꯔꯞꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯁꯨꯔꯖ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯄꯗ ꯎꯔꯦ꯫ ꯔꯣꯍꯤꯠꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨ꯫ ꯁꯨꯔꯖꯁꯨ ꯔꯣꯍꯤꯠꯁꯦ ꯍꯥꯟꯅꯅ ꯎꯈ꯭ꯔꯕꯅꯤ꯫ ꯃꯨꯟꯅ ꯌꯦꯡꯉꯤ ꯔꯣꯍꯤꯠꯇ꯫ ꯁꯦꯀꯦꯟꯁ ꯈꯔꯒꯤ ꯃꯇꯨꯡ ꯅꯤꯡꯁꯤꯡꯂꯛꯂ ꯃꯥꯜꯂꯤ꯫ ꯁꯨꯔꯖ ꯉꯛꯆꯥꯟꯅꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯪ ꯔꯣꯍꯤꯠ ꯅꯠꯇ꯭ꯔꯣ? ꯊꯥꯏꯅ ꯁꯦꯟꯠ ꯁꯦꯕꯦꯁꯇꯤꯌꯟ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯄ ꯑꯉꯥꯡꯗꯣ? ꯃꯥꯅꯤ ꯅꯪ ꯔꯣꯍꯤꯠ ꯑꯣꯏꯗꯣꯏꯅꯤ꯫ ꯅꯇꯥꯟꯍꯣꯏꯒ ꯄꯨꯟꯕꯗꯣ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯩ ꯅꯤꯡꯁꯤꯡꯉꯤꯕꯣ? ꯃꯃꯥꯡꯗ 3-4ꯔꯛꯇꯤ ꯏꯕꯥꯅꯤ ꯎꯅꯈ꯭ꯔꯕꯅꯤ꯫ ꯔꯣꯍꯤꯠ ꯈꯨꯝꯗꯦ꯫ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯈꯤ꯫ ꯁꯨꯔꯖꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯅꯥꯆꯨꯡꯗꯦ꯫ ꯎꯁꯤꯠꯇꯦ ꯍꯥꯏꯕꯒꯤ ꯃꯇꯧꯅꯤ꯫ ꯁꯨꯔꯖ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯋꯥꯡꯈꯠꯅ ꯔꯣꯍꯤꯠꯇ ꯆꯩꯔꯛꯂꯝꯃꯤ꯫ ꯀꯩ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ? ꯃꯊꯛꯀꯤ ꯑꯍꯜ ꯑꯃꯅ ꯋꯥ ꯍꯪꯉꯤꯁꯦ ꯈꯨꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯎꯁꯤꯠ ꯊꯑꯣꯏꯗꯕꯩ ꯃꯇꯧ ꯀꯣꯠꯂꯛꯏꯅꯦ꯫ ꯔꯣꯍꯤꯠꯇꯨ ꯑꯃꯨꯛ ꯁꯨꯔꯖꯇ ꯑꯣꯟꯁꯤꯜꯂꯒ ꯄꯤꯁꯨꯝ ꯅꯝꯃ ꯏꯟꯈꯠꯇꯨꯅ ꯅꯪ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯋꯥ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯒꯦ? ꯅꯪꯅ ꯉꯥꯡꯕꯗꯣ ꯇꯥꯅꯤꯡꯗꯕꯒꯤ ꯈꯨꯝꯕꯤꯗꯕ ꯑꯩꯗꯤ꯫ ꯆꯥꯛꯄ꯭ꯔꯣꯅ? ꯑꯕꯦꯊꯣꯏꯗꯨ ꯔꯣꯍꯤꯠꯇ ꯑꯃꯨꯛ ꯌꯦꯡ ꯁꯨꯔꯖꯇ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ꯫ ꯅꯕꯥꯅꯤ ꯍꯥꯟꯅ ꯃꯁꯛ ꯈꯪꯅꯕ꯭ꯔꯣ? ꯀꯥꯏꯗ ꯊꯦꯡꯅꯩꯅꯣ? ꯑꯩꯅ ꯍꯥꯟꯅ ꯃꯁꯛ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕ ꯑꯉꯥꯡꯅꯤ ꯃꯥꯗꯤ꯫ ꯁꯤꯝꯄꯥꯜ ꯁꯤꯇꯤꯗ ꯇꯣꯏꯅ ꯑꯗꯨꯝ ꯊꯦꯡꯅꯩꯗ꯫ ꯃꯥꯒ ꯇꯤꯟꯅꯕ ꯅꯇꯥꯅꯅ ꯑꯉꯥꯡ ꯑꯃ ꯂꯩꯕꯅꯤ꯫ ꯃꯣꯏꯒꯤ ꯃꯌꯨꯝꯗꯅꯤ ꯑꯩꯅ ꯔꯦꯟꯇ ꯂꯩꯔꯝꯕꯗꯣ꯫ ꯄꯨꯔꯥ ꯄ꯭ꯂꯦꯕꯣꯏꯅꯤꯗ ꯑꯁꯤ ꯑꯉꯥꯡꯁꯤꯕꯨꯗꯤ꯫ ꯃꯣꯏ ꯒ꯭ꯔꯨꯞꯇꯨꯁꯨ ꯃꯃꯤꯡ ꯂꯩꯔꯕ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯔꯤꯁꯤꯅ ꯁꯤꯒꯤ ꯔꯣꯍꯤꯠ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯅꯤ꯫ ꯅꯣꯛꯃꯤ ꯇꯧꯅ ꯁꯨꯔꯖꯅ ꯔꯣꯍꯤꯠꯇ ꯃꯉꯛꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯕꯦꯊꯣꯏ ꯁꯔꯥꯎꯅꯅ ꯔꯣꯍꯤꯠꯇ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯗꯨꯅ ꯁꯨꯔꯖꯇ ꯌꯦꯡꯉꯤ꯫ ꯅꯣꯛꯇ ꯌꯥꯗꯒꯨꯝ ꯗꯟꯗꯤꯗ ꯅꯣꯛꯏ꯫ ꯔꯣꯍꯤꯠꯇꯤ ꯁꯣꯝꯗ ꯃꯃꯤꯠ ꯈꯥꯅ ꯁꯨꯔꯖꯇ ꯌꯦꯡꯉꯤ꯫ ꯃꯥꯅ ꯅꯩꯒꯦ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯅ ꯑꯣꯏꯅ ꯅꯩꯔꯒ ꯊꯅꯝꯂꯦ꯫ ꯁꯨꯔꯖ ꯃꯈꯨꯠ ꯅꯥꯝꯃꯅ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯈꯜꯂꯒ ꯅꯣꯛꯃꯤ꯫ ꯅꯨꯄꯤ ꯃꯁꯤꯡ ꯁꯨꯔꯕ ꯑꯉꯥꯡꯅꯤꯕ꯫ ꯔꯣꯍꯤꯠꯇꯨ ꯆꯤꯟꯕꯥꯜ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯑꯣ ꯄ꯭ꯂꯤꯖ ꯀꯩꯝꯇ ꯈꯪꯖꯗꯕ ꯌꯥꯝ ꯏꯅꯣꯁꯦꯟ ꯁꯥꯔꯛꯀꯅꯨ ꯈꯪꯉꯕ? ꯑꯩꯅ ꯐ꯭ꯂꯔꯠ ꯇꯧꯔꯝꯕ ꯅꯨꯄꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯀꯣꯏꯔꯤꯗꯣ? ꯑꯕꯦꯊꯣꯏ ꯅꯣꯛꯐꯤ ꯇꯧꯅ ꯁꯨꯔꯖꯇ ꯌꯦꯡꯂꯒ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣ ꯗꯗꯥꯁꯦ ꯄꯥꯈꯪ ꯐꯥꯔꯦꯅꯦ ꯅꯨꯄꯤꯒꯁꯨ ꯀꯣꯏꯔꯕꯣꯏꯔꯦ꯫ ꯁꯨꯔꯖꯇꯨ ꯈꯅꯥꯎ ꯈꯖꯤꯛ ꯍꯧꯗꯦꯝꯂꯒ ꯃꯈꯨꯠ ꯑꯅꯤꯅ ꯄꯣꯀꯦꯠꯇ ꯍꯨꯝꯃꯤ꯫